ꯑꯅ ꯑꯝꯇ ꯉꯥꯏꯈꯣ ꯑꯁ ꯀꯔꯤ ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯀꯔꯤꯅꯣ ꯑꯩ ꯇꯧꯒꯦ ꯇꯧꯕꯗꯨꯕꯨ ꯁꯣꯏꯈ꯭ꯔꯗꯤ ꯀꯩꯅꯣ ꯃꯣꯏꯗꯣ ꯅꯥꯟꯊꯣꯛꯈꯤꯕꯅꯦ ꯁꯣꯏꯈꯤꯕꯅꯦ ꯅꯪꯕꯣ ꯅꯥꯟꯊꯣꯛꯈꯤꯕꯗꯨꯅꯦ ꯃꯤ ꯃꯥꯡꯗ ꯑꯩꯗꯤ ꯃꯥꯏꯁꯦ ꯏꯀꯥꯏꯕ ꯑꯩꯗꯤ ꯊꯝꯐꯝ ꯂꯩꯇꯦꯕ ꯑꯩꯗꯤ ꯃꯤ ꯃꯥꯡꯗ ꯑꯩꯅ ꯏꯀꯥꯏꯔꯤꯅꯤ ꯃꯤ ꯁꯣꯏꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯣꯏ ꯊꯣꯛꯄꯁꯤꯕꯨ ꯍꯦꯛꯇ ꯁꯣꯏꯕ ꯌꯥꯕ꯭ꯔꯕ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇ ꯎꯇꯤ ꯆꯥꯁꯤꯜꯂꯛꯄꯒꯤꯅ ꯑꯩ ꯊꯤꯡꯉꯩꯅꯦ ꯍꯦꯛ ꯂꯥꯛꯄ ꯍꯧꯗꯤ ꯊꯤꯡꯉꯩꯅꯦ ꯃꯣꯏꯁꯨ ꯊꯤꯡꯉꯩꯅꯦ ꯑꯩ ꯑꯥꯗ ꯊꯣꯛꯍꯧꯗꯦ ꯑꯗꯨꯝ ꯀꯩꯗꯧꯕꯒꯤꯗꯧꯕ ꯅꯪꯅ ꯑꯩꯒ ꯎꯅꯅꯤ ꯈꯪꯉ ꯎꯇꯤ ꯆꯥꯔꯛꯏꯁꯤꯕꯣ ꯎꯇꯤꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡ ꯂꯩꯔꯝꯕꯗꯣ ꯑꯩꯁꯨ ꯆꯥꯛꯇꯨ ꯂꯥꯝꯃꯒ ꯀꯩꯒ ꯈꯔ ꯆꯥꯁꯤꯜꯂꯛꯑꯦ ꯑꯗꯣ ꯅꯥꯊꯤꯕꯣꯡꯗꯣ ꯂꯥꯛꯕꯅꯤꯅ ꯅꯪꯗꯤ ꯆꯥꯅꯤꯌꯦ ꯍꯣꯏ ꯃꯗꯨ ꯑꯩ ꯌꯥꯔꯦ ꯃꯇꯨꯡꯗ ꯃꯣꯏ ꯊꯣꯛꯑꯔꯣꯏ ꯌꯥꯔꯦ ꯑꯩ ꯑꯁ ꯑꯩ ꯃꯇꯨꯡ ꯉꯥꯏꯕ ꯂꯩꯇꯦ ꯑꯩꯅꯦ ꯑꯩ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯀꯩꯅꯣ ꯁꯤꯗ ꯑꯩ ꯃꯣꯏ ꯊꯣꯛꯑꯔꯣꯏꯒꯦ ꯑꯩ ꯃꯣꯏ ꯁꯨꯝ ꯄꯨꯟꯁꯤꯒꯤ ꯃꯣꯏ ꯑꯩ ꯃꯣꯏ ꯊꯣꯛꯑꯔꯣꯏ ꯌꯥꯏ ꯅꯪꯒꯤ ꯃꯣꯏ ꯑꯃꯒꯤꯗꯃꯛꯇꯤ ꯏꯕꯥꯅꯤ ꯀꯥꯏꯅꯕꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯃꯣꯏ ꯑꯃꯁꯤꯗꯅꯦ ꯏꯖꯠꯁꯦ ꯀꯔꯤꯅꯣ ꯏꯖꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯤ ꯃꯥꯡꯖꯩ ꯍꯣꯏ ꯃꯗꯨ ꯃꯣꯏ ꯃꯤ ꯀꯅꯥꯁꯨ ꯇꯥꯔꯝꯃꯣꯏ ꯑꯩ ꯃꯈꯣꯟ ꯀꯟꯅ ꯊꯣꯛꯇꯨꯅ ꯈꯤꯇꯪ ꯇꯥꯗ꯭ꯔꯁꯨ ꯑꯩꯅ ꯇꯥꯏ ꯍꯥꯏꯕ ꯅꯃꯥꯏꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯑꯩ ꯃꯥꯡꯗ ꯇꯜꯂꯤꯕꯨ ꯅꯪꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧ ꯍꯦꯛ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯃꯣꯏ ꯃꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯁꯦ ꯅꯪꯁꯨ ꯃꯣꯏꯒꯤꯗꯃꯛꯇ ꯀꯥꯏꯅꯦ ꯏꯁ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯅꯦ ꯅꯪꯒꯅꯦ ꯋꯥ ꯃꯌꯥꯝ ꯉꯥꯡꯅꯅꯤꯡꯗꯦ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯕ꯭ꯂꯣꯛ ꯉꯁꯤꯗꯒꯤ ꯑꯩ ꯃꯇꯨꯡꯗ ꯃꯣꯏ ꯊꯣꯛꯑꯔꯣꯏꯗ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯅꯪꯒꯤ ꯀꯥꯏꯅꯔꯤꯗꯨꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯁꯨꯡꯉꯥꯏꯗ ꯊꯦꯝꯕꯤꯌꯣ ꯑꯗꯨꯝ ꯍꯥꯏ ꯀꯩꯁꯨ ꯂꯩꯃꯅꯝ ꯅꯠꯇꯦꯃꯦ ꯃꯔꯝꯗꯣ ꯁꯨꯡꯉꯥꯏ ꯀꯩꯁꯨ ꯂꯩꯕ ꯃꯔꯝꯗꯣ ꯅꯠꯇꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯩꯅ ꯊꯦꯝꯕꯤꯔꯒꯦ ꯍꯥꯏꯔꯦꯗꯅ ꯅꯪꯒꯤ ꯅꯨꯄꯤ ꯊꯦꯝꯕꯗꯨ ꯀꯌꯥꯝ ꯂꯨꯕ ꯄꯣꯠꯅꯣ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯀꯌꯥꯅꯦ ꯑꯩꯅ ꯊꯦꯝꯕ ꯂꯥꯛꯏꯁꯦ ꯃꯔꯝ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯎꯇꯤ ꯊꯣꯡꯉꯤ ꯎꯇꯤꯗꯣ ꯇꯞ ꯇꯥꯅ ꯆꯥꯁꯤꯜꯂꯒ ꯃꯥꯅ ꯃꯥꯗꯣ ꯉꯥꯛꯇꯪ ꯁꯤꯗ ꯃꯣꯏ ꯃꯅꯦꯕ ꯆꯠꯇꯦꯅ ꯊꯤꯟꯕꯤꯌꯨ ꯈꯣꯠꯂꯣꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯆꯠꯂ ꯍꯜꯂꯒ ꯉꯥꯛꯇꯪ ꯎꯅꯕꯗꯨ ꯏꯕꯥꯅꯤ ꯃꯥ ꯆꯧ ꯆꯥꯅꯤꯡꯉꯦ ꯈꯣꯠꯂꯦꯅ ꯉꯥꯛꯇꯪ ꯍꯣꯇꯦꯜꯗꯨ ꯆꯪꯉꯒ ꯆꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯎꯇꯤ ꯆꯥꯕꯅꯦ ꯃꯤ ꯃꯃꯥꯡꯗꯣ ꯃꯣꯏ ꯊꯤꯡꯒꯠꯄꯗꯣ ꯉꯝꯗꯕꯅꯦ ꯑꯩꯁꯨ ꯇꯞꯅ ꯊꯣꯛꯀꯦ ꯇꯧꯕꯅꯦꯕ ꯇꯞꯅ ꯊꯣꯛꯀꯦ ꯐꯝꯖꯤꯜꯂꯒ ꯂꯩꯕ ꯆꯠꯄꯒꯤ ꯄꯤꯛ ꯂꯥꯎꯅ ꯀꯩꯅꯣ ꯇꯧꯕ ꯃꯈꯣꯟ ꯊꯣꯛꯈ꯭ꯔꯕ ꯑꯁ ꯃꯣꯏꯒꯤꯔꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯃꯤ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯌꯦ ꯑꯩꯅ ꯊꯣꯛꯀꯦ ꯌꯥꯎꯅ ꯊꯣꯛꯄ ꯅꯠꯇꯦ ꯃꯣꯏ ꯁꯣꯏꯕꯗꯨ ꯃꯥꯁꯨ ꯃꯣꯏ ꯑꯃꯒꯤꯗꯃꯛ ꯑꯗꯨꯃꯥꯏꯅ ꯀꯥꯏꯅꯔꯗꯤꯕꯣ ꯅꯠꯇꯦ ꯍꯣꯏ ꯅꯝꯕꯔꯗꯨ ꯄꯤꯔꯣ ꯁꯤ ꯇꯧꯒꯦ ꯑꯩ ꯍꯦꯟꯅꯒꯦ ꯅꯝꯕꯔꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯨꯄꯤ ꯊꯦꯝꯃꯣ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯐꯣꯟ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏ ꯑꯃꯅ ꯄꯨꯟꯁꯤ ꯆꯦꯛ ꯂꯩꯈꯥ ꯇꯥꯜꯂꯦ ꯇꯧꯔꯤꯁꯦ ꯆꯥꯔꯝꯗꯁꯨ ꯐꯅꯤ ꯆꯠꯂꯦ ꯑꯩꯒꯤꯗꯤ ꯕ꯭ꯂꯣꯛ ꯇꯧꯗꯕꯅꯤꯅ ꯍꯜꯂꯣ ꯁꯅꯥ ꯑꯩꯅꯦ ꯅꯥꯎꯆꯥꯏ ꯃꯃꯥꯟꯅꯕꯗꯨꯅꯦ ꯂꯣꯏꯌꯝꯅꯦ ꯅꯥꯎꯆꯥꯒ ꯅꯪꯒ ꯁꯥꯎꯅꯕ꯭ꯔꯣ ꯃꯥꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯒ ꯁꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅꯤ ꯈꯣꯠꯀꯅꯤ ꯁꯤꯔꯅꯤ ꯀꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯧꯔꯤ ꯌꯥꯟꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯈꯔ ꯇꯧꯕꯤꯔꯣ ꯀꯩꯅꯣ ꯑꯗꯨꯅ ꯁꯦ ꯅꯪ ꯁꯥꯎꯕꯗꯤ ꯁꯥꯎꯅꯤꯡꯉꯝꯅꯤ ꯏꯀꯥꯏꯔꯝꯅꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡꯗꯣ ꯉꯥꯛꯇꯪ ꯎꯅꯕꯤꯔꯣꯅꯦ ꯃꯥꯒ ꯎꯅꯗ꯭ꯔꯁꯨ ꯌꯥꯏ ꯇꯁꯦ ꯁꯨꯝ ꯑꯩꯒ ꯂꯥꯛꯀꯦꯕ ꯑꯩꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯦ ꯍꯥꯏꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯗꯣ ꯈꯤꯇꯪ ꯑꯩꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯟꯗꯥꯏꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯕꯤꯅꯤꯡꯕꯩꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯗꯣ ꯍꯣꯏ ꯅꯪ ꯍꯌꯦꯡ ꯉꯥꯛꯇꯪꯗꯤ ꯊꯣꯛꯂꯛꯑꯣꯀꯣ ꯅꯣꯏꯅꯤ ꯎꯅꯐꯝ ꯍꯥꯏ ꯇꯨꯔꯦꯟ ꯃꯈꯥꯒꯤꯗꯣ ꯅꯣꯏꯅꯤ ꯑꯗꯨꯝ ꯎꯅꯕ ꯃꯐꯝ ꯑꯣꯏꯔꯣ ꯑꯗꯨꯗ ꯉꯥꯛꯇꯪ ꯍꯌꯦꯡ ꯉꯥꯛꯇꯪ ꯐꯠ ꯊꯣꯛꯄꯤꯔꯛꯑꯣꯅꯦꯀꯣ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯔ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯐꯨ ꯏꯔꯣꯝꯕ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯍꯥꯎꯕꯅꯤ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯋꯥꯈꯜ ꯌꯥꯝ ꯆꯥꯟꯅꯕꯗꯧꯅ ꯇꯧꯋꯤ ꯐꯣꯟ ꯊꯝꯕ ꯌꯥꯅꯤ ꯑꯗꯨꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯁ ꯐꯔ ꯂꯩꯌꯨꯀꯣ ꯅꯨꯡꯁꯥ ꯁꯥꯕꯅꯤ ꯊꯣꯛꯀꯅꯣꯕ ꯍꯧꯖꯤꯛꯇꯤ ꯑꯏꯪ ꯑꯁꯥ ꯍꯣꯠꯅꯕꯒꯤ ꯅꯪ ꯅꯥꯔꯗꯤ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯍꯌꯦꯡ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯁꯤꯀꯣ ꯊꯝꯃꯣ ꯌꯥꯔꯦ ꯍꯌꯦꯡ ꯎꯅꯔꯅꯦꯕꯀꯣ ꯅꯪ ꯍꯌꯦꯡ ꯂꯥꯛꯑꯣꯏ ꯀꯩꯅꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯇꯝ ꯍꯥꯏꯅꯈꯤꯗ꯭ꯔꯤꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯍꯌꯦꯡ ꯃꯇꯝ ꯍꯥꯏꯅꯈꯤब्ꯔꯅꯦ ꯑꯗꯨꯒ ꯑꯩꯅ ꯋꯥꯆꯞꯇ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯅꯤ ꯍꯌꯦꯡꯗꯣ ꯄꯨꯡ ꯀꯌꯥ ꯆꯠꯁꯦꯕ ꯑꯗꯨꯝ ꯉꯟꯅ ꯆꯠꯁꯤ ꯉꯟꯅ ꯑꯗꯨꯗꯤ ꯄꯨꯡ 2:30 ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯑꯁꯦ 2:30 ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯇꯧꯔꯁꯦ ꯑꯗꯨꯒ ꯅꯪꯒꯤꯗꯣ ꯑꯩ ꯐꯖꯅ ꯍꯥꯏꯅꯕꯤꯔꯒꯦ ꯑꯗꯨ ꯅꯪ ꯉꯥꯅꯨꯗꯤ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯉꯥꯅꯨ ꯂꯩꯌꯦ ꯑꯩꯈꯣꯏꯗ ꯂꯩꯌꯦ ꯂꯩꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅ ꯆꯥꯁꯤꯔ ꯍꯌꯦꯡ ꯆꯠꯂꯨꯔ ꯍꯜꯂꯛꯄ ꯆꯥꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯅꯪꯒꯤꯗꯨ ꯌꯥꯔꯦꯅ ꯈꯜꯂꯣ ꯑꯩꯅ ꯊꯦꯝꯕꯗ ꯑꯩꯅ ꯁꯦꯝꯕꯤꯕꯗ ꯍꯟꯖꯤꯟ ꯍꯟꯈꯤꯕ ꯅꯨꯄꯤ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯏꯃꯥꯟꯅꯕ ꯀꯌꯥꯝ ꯁꯨꯔꯒꯦ ꯃꯣꯏ ꯈꯠꯅꯕꯗ ꯑꯩꯅ ꯁꯦꯝꯕꯤꯗ꯭ꯔꯣ ꯅꯠꯇꯦ ꯅꯪ ꯉꯥꯛꯇ ꯂꯥꯛꯏ ꯑꯗꯨꯅꯦ ꯑꯗꯨ ꯑꯣꯏꯗꯤ ꯉꯥꯅꯨꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯊꯣꯛꯑꯁꯤꯔ ꯉꯥꯅꯨ ꯆꯥ ꯇꯥꯎꯕ ꯌꯥꯎꯋꯦ ꯌꯥꯏ ꯀꯅꯥꯅ ꯍꯥꯏꯅꯣ ꯂꯐꯨ ꯃꯈꯣꯡ ꯌꯦꯡꯉ ꯂꯣꯏꯔꯦ ꯉꯥꯅꯨꯗꯨ ꯆꯥꯔꯒ ꯆꯠꯂꯁꯦ ꯍꯌꯦꯡ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯉꯥꯅꯨ ꯆꯥꯔꯁꯦ ꯑꯗꯨ ꯌꯥꯗꯤ ꯌꯥꯝ ꯆꯥ ꯌꯥꯔꯅꯤꯌꯦ ꯌꯥꯔꯤ ꯃꯥ ꯍꯔꯥꯎ ꯌꯥꯔꯛꯏꯗꯨꯗꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯅꯕꯤꯔꯦ ꯌꯥꯔꯛꯑꯦ ꯉꯥꯅꯨꯗꯨ ꯆꯥꯔꯁꯦ ꯌꯥꯔꯦ ꯅꯪꯁꯨ ꯍꯥꯏꯗꯣꯛꯑꯣꯀꯣ ꯉꯥꯅꯨ ꯁꯦꯝꯃꯣꯁꯨ ꯈꯔ ꯉꯜꯂꯣ ꯑꯩ ꯉꯥꯛꯇꯪ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯥꯛꯑꯒꯦꯀꯣ ꯍꯣꯏ ꯇꯨ ꯄꯨꯡꯁꯤꯁꯨ ꯀꯩꯅꯣ ꯌꯧꯔꯦ ꯆꯠꯂꯣ ꯑꯗꯨꯅꯤ ꯑꯁ ꯑꯆꯥꯄꯣꯠꯀꯤ ꯋꯥꯕꯨ ꯅꯪ ꯆꯥꯅꯤꯡꯕ ꯂꯩ ꯂꯣꯏꯔꯦ ꯀꯩꯅꯣ
ꯌꯥꯏ 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 ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕꯀꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯔꯤꯝ ꯇꯧꯔꯣꯏ ꯂꯥꯛꯀꯅꯤ ꯑꯩꯅ ꯄꯨꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯧ ꯌꯦꯟꯆꯧ ꯁꯟꯆꯧ ꯃꯣꯃꯣ ꯆꯧ ꯅꯪ ꯆꯥꯅꯤꯡꯕ ꯂꯣꯏ ꯆꯥꯔꯅꯤ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯔꯣꯏꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯑꯩ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯣ ꯍꯥ ꯅꯨꯡꯁꯤꯔꯦ ꯏꯁ ꯑꯗꯨꯅꯦ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯔꯦ ꯑꯩ ꯑꯗꯨ ꯑꯁ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯣꯏ ꯉꯁꯥꯏ ꯋꯥꯏ ꯇꯤꯡꯉꯦ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯗꯅ ꯀꯣ nupi koi dai tar sam nupi koi dai dai na nupi koi dai dai na kaino ai su nupi kar koi dai nak di ai kai ke dam te madu numai dra ai du kai da ai du kai hai sana ba ngi da haunai ba ko ai da phadana haina ram ne nang tang la sa na puro ko ai adu ga wari fa sana sai adu ai sum yani da ai na phadana haina bi ram ne mana ne yani batung kitang ot ki kai na hai bang ya bi kitang numai dra za ne ma da ada ai ti bai ya pai sien ngen khali da ai sien lan mana ya pai sien lan sien lo idam sien lo na si di da choin lan choin lo si da ada ngai le adu nang sile mo ko ta ai jang ki tao nang jang ko si mana sa hawe ni nang u ga tai chok lu la me ai tap na 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 ko si la ke ya mo ni dai nang ye da fa da ngang na bi ni adu ga matang chao da ko si la ni ai ko ko so ba te ko ya ko jang jang ade nang yo nang ye u ma sa hawe ba jangan ye kai phale mo ko ta lo sa jangan kan ko ya na si la kan manu ngai te ko ta ho ta han te mo silai ki Yang gue bilang pak, As, ngata ngồi rồi đó. nggak orang mending kita ngahen begitu. Hồi qua mình đang quay. Đâu, ăn rồi, xin lỗi pak, có mai không lo rồi. Chứ rồi. Khang thì đây lấy ngáo thì ngáo nè, khang na kim nè. Đó, hay nari, vẫn hay nari đó. Yani, aduh, anh này tôi còn hành đâu rồi. Ồ, aduh rồi. As, ay bu ko may hay sige. Ay ko nang sinas kayo. Ay ay so napingan to koy rakte ba koy da. Hoy. So nang khitne ba yun siro ri je. Koy ni ay da. Ah sa. Aduh na yung namana ba di haydo ka nuko si Daddy. Yes, makang ma di suma nang pusara ta malo. So kay kangon ba ablo ti. Ado na yari ko. Yari lo de. Hoy, aduh yari. kita ngam ayo hayi to Ay nari, yado re ta. Ha. Yari hay tay ta mo. Oh. Ado, yang nungai re. Nang suma ne yara ko se ko ay tha jaro. Da, ay nari. Samna kaino ba si bu nupi ka phangdabay type na toy ji ba? Phangdabani. Phangdana nam lai ra sino. Ado, sang de kaya ay din. Han bu na ba na. Ado, masi gidi hal lagi ko. Masi ako si nungai tre. Anong su chong mo? Mai ako doi da heng lo na ki ba. Hoy lao. Aduh, phone do. Kaino taw hay di amumuk taw ro ko. Amo tala ti adam doro. Ay na taw pa do di ikay re ba? Ay doro ke. Ay doro ke. Hoy, aduh ay chala mag ay hana. Hoy, ya. Ado main doro si ko. Oh, yare hai ke ko. Ma chau de hai ke ko. nang ngam tai kha ba tai nang ai na re ma yare ke ado mathang lak ba do ado ka na phal yare ke ni humi dir ot kini ai mana ma na ga noi ga da wi no ba mana ai je nang nung si na oi na ba ni chauning ba na te kai na ning ba na te mana nung si ba ti nang khata ni mana ai je ado nang na mi ma to wang khata na moi thok chen ba do ado kitang ikai gi ba gi mana nang won da kitang majung tau da na ba ai tare para ma tam bi boi na ba tang ra ot ke sin mana ai je danu sa si to danu sa si to nang anu lei ni ko Tamo nang je hay di maong di manda na. Ni sumba ka jam hay da ni ne. Sumba hi bai na te da sum nang nung siru ba gi ko Aduh, hay di nang na. su sum mi ji de nang na sai sum mi ji de Hoy da. Aduh nang mangon da gi number ay gi number je om jo di ba ni theng na mo do ni ko. oh ai kum da na ma ma na dang them bi hu khan la am dra di ba nang dai gi sai na unari ba nung sinari ba skoinari je oi ram da su ya Hoy. Khang de ko matam je dum tha ma muk ti dum phajan gre ba. khangau ti ma tam ni chale no mu ngani no me no ta ni no mu ngani no me no ta ni nang khon gen sina dom no ngan ba lu mi tam je nei ne ra loi ra thaba am ta to dra me isai am ta dra
ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯁꯩꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯅꯪ ꯈꯟꯖꯦꯜ ꯇꯥꯔꯤꯉꯩꯗ ꯅꯣꯡ ꯑꯃꯨꯛ ꯍꯟ ꯅꯨꯃꯤꯠ ꯑꯃꯨꯛ ꯊꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯅꯪ ꯈꯟꯖꯦꯜꯗꯅꯦ ꯑꯩ ꯇꯥꯔꯤꯁꯦ ꯑꯗ ꯑꯩ ꯏꯇꯥꯎꯗꯣ ꯃꯥ ꯈꯪꯍꯟꯗꯕꯤꯅꯦꯕ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯃꯥꯒ ꯈꯪꯉꯝꯃꯗꯤ ꯁꯥꯎꯗꯣꯏ ꯌꯥꯅꯤꯗ ꯃꯥꯒꯤ ꯊꯦꯝꯕꯤꯔꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯁꯥꯎꯟ ꯇꯧꯔꯤ ꯃꯥꯗꯤ ꯈꯪꯖꯄꯣꯟꯇꯦꯕ ꯑꯁ ꯌꯥꯔꯦ ꯃꯥꯒꯤ ꯋꯥ ꯑꯗꯨꯝ ꯄꯜꯂꯦ ꯅꯪꯅ ꯍꯩꯅꯗꯦꯕ ꯑꯩ ꯅꯪꯅ ꯃꯥꯟꯅꯕꯗꯣ ꯅꯪꯅ ꯈꯤꯇꯪ ꯈꯤꯇꯪ ꯑꯩ ꯈꯨꯠꯁꯤꯔꯣ ꯄꯛ ꯄꯛ ꯂꯥꯎꯍꯟꯕꯤꯒꯦ ꯑꯌꯣ ꯅꯥꯏꯌꯦ ꯑꯗꯨꯗꯤ ꯅꯥꯗꯕꯅꯤ 이따 난데 아이는 비에 템베는데 받으는 템이해 받으는 템이야 나 ꯑꯩ ꯇꯥꯃꯣ ꯑꯩ ꯆꯠꯂꯝꯃꯒꯦꯀꯣ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ 따모가 가니 yap기스는 잠깐. 뭐하면 무슨 바가는 남비 ꯍꯦ ꯇꯥꯎ 난 뭐이 토보댕이 테이질 거예요 나 ꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯁꯨ ꯍꯦꯟꯃꯜꯂꯦ 나기 누비가 아니네 아이기 누비 템비는 너는 하게 나나 콘자 택더니 ꯑꯁꯤꯒꯤ ꯅꯨꯄꯤꯅꯦ ꯏꯇꯥꯎ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯅꯦ ꯈꯨꯠ ꯌꯥꯝ ꯊꯤꯟꯖꯤꯜꯂꯛꯀꯅꯨ 나 ꯑꯐꯕ ꯑꯣꯏꯔꯣ 아이기 누비시는 건데 템비로 다징이 없나 너는 ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯊꯦꯝꯕꯤꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩꯒ 어ꯣꯏꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ 농시나는 ꯑꯩꯒ ꯄꯠꯇꯅ 시까지 ꯅꯨꯡꯁꯤꯅꯔꯦ 그리기 뻗다 불러 마가 ꯑꯩꯒꯊꯃꯣꯏ ꯇꯤꯟꯅꯗꯅ ꯄꯠꯇꯅ ꯅꯨꯡꯁꯤꯅꯔꯦ ꯁꯤꯗ ꯀꯔꯤ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯁꯤꯗ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ 난 그게 이렇게 손도 찔면 땀 다음에 찌어놓으면 호응들면 ꯌꯥꯝꯅꯅꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯈꯨꯠ ꯊꯤꯡꯖꯤꯟꯒꯅꯨ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯦ ꯈꯪꯉꯗꯤꯅꯦ ꯁꯠ ꯍꯣꯡꯗꯣꯛꯈꯣ ꯏꯇꯥꯎ 나 야다가 안 하라거든 자. 난 막다니 지도 네. ꯅꯠꯇꯦ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯔꯦ ꯆꯦꯜꯂꯁꯤ ꯀꯩꯅꯣ ꯑꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯌꯦꯠꯄꯅꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇ ꯅꯣꯡ ꯉꯥꯜꯂꯦ ꯀꯧꯕ ꯂꯥꯛꯀꯅꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯀꯧꯕ ꯂꯥꯛꯀꯅꯤ ꯐꯣꯟ ꯑꯁꯤꯅ ꯃꯅꯝ ꯑꯣꯛꯂꯨꯗ꯭ꯔꯦ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯀꯅꯤ ꯁꯨꯝ ꯊꯦꯝꯕꯤꯌꯨ ꯍꯥꯏꯅꯕꯤꯌꯨ ꯇꯥꯎ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅ ꯂꯩꯔꯦꯃꯤ ꯀꯩꯒꯤꯅꯣꯕꯗ ꯌꯥꯝꯅ ꯆꯣꯞꯄꯤꯗꯣ ꯃꯥꯅ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯕ ꯃꯁꯛꯇꯨꯒꯅꯦ ꯃꯤꯁꯤ ꯊꯤꯒꯔꯦ ꯅꯨꯄꯤꯁꯤ ꯌꯥꯝ ꯄꯥꯝꯕꯖꯥꯠꯅꯤꯀꯣ ꯆꯣꯞꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯆꯣꯞꯄꯗꯨꯗꯅꯦ ꯑꯩꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯐꯔꯦꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯀꯔꯝ ꯀꯥꯟ ꯆꯦꯜꯂꯁꯦ ꯍꯥꯏꯅꯣ ꯑꯗꯣ ꯑꯩꯗꯤ ꯆꯦꯟꯅꯤꯡꯉꯕꯅꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯗꯕꯩꯅꯦ ꯑꯩꯗꯤ ꯅꯨꯄꯤꯅꯤꯅ ꯍꯥꯏꯕ ꯉꯝꯗꯕꯩꯅꯦ ꯑꯣ ꯅꯪꯁꯤ ꯌꯥꯗꯤ ꯌꯥꯔꯦꯅꯦ ꯑꯗꯨꯗꯤ ꯉꯁꯤ ꯄꯨꯔꯁꯨ ꯍꯌꯦꯡ ꯄꯨꯔꯁꯨ ꯏꯌꯥꯗ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯣꯏ ꯑꯗꯣ ꯏꯌꯥꯗ ꯌꯥꯕ ꯑꯣꯏꯅꯗꯤ ꯑꯃꯨꯛꯁꯨ ꯎꯔꯛꯀꯅꯨꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯅꯨꯡꯁꯤꯅꯕꯒꯤꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯕꯗꯣ ꯑꯗꯨꯅ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯀꯥꯏꯅ ꯄꯪꯌꯥ ꯌꯥꯕ ꯑꯣꯏꯅ ꯎꯔꯛꯀꯅꯨ ꯍꯣꯏ ꯎꯗꯦꯗ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯁꯅꯥ ꯑꯩꯁꯦ ꯉꯁꯤꯁꯦ ꯅꯪ ꯆꯦꯜꯂꯁꯤꯔꯥꯅ ꯅꯪꯅ ꯌꯥꯔꯗꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯌꯥꯔꯦꯕ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯍꯣꯏ ꯆꯠꯂꯁꯦ ꯑꯦ ꯅꯪꯁꯨ